Manipuri Wari Pambi Channel na tabiriba pumnamakpu amuhna taramna uksari ngasiso mayamgi ngaihak pothananabagidamak anauba Manipuri horror story amakak uduna laksari. Horror story sige maming Misal Skoldugi Wari. Horror story sige writer Laisram Arun. Haujik taminarase ngasi amuk mayamgi ngaihak pothananabagidamak uduna laksariba anauba horror story Mission Skoldugi Wari. Ibema baba wa haige nangna pol hek torpado aikoi gi senior officer singna yamna sawi yaragadi Sunday numita babana na phone do torke nang marakta pangtau torakanu haiba maktada masanupi sandelana ningai toraduna baba ai school da soidana tamgani ko aigi imanabi khudingmak loina tamkhrabani makoi loina tamba mafam duda aisu tamninge haiba karigino baba ni school du tamba yadri badubo khangde ibema ai hojik duty lai nangi ne bobokta wari do loina hai khrabani aina nangi bobok ko wari sanaro ko hairaga mapana phone thamki sandela do masin du sutok tuna mahaki bobok ki manakta amuk lai matam duda mabok to sak thongduna sak sangda leirami sandela do parprap sangsilaktuna bobo ai baba da haiba yaba hairabani baba na sunya yade nati bobok na suya yade school du tamba karigino ba bobo koina tuk yamna pamdri badubo kari marum gino ba baba na suya yade bobok na suya yade sandela handakta class 8 loiduna 9 kagadabani class 8 ta mahagata minarambi mamanabi kaya ST Mission School asida loina tamnagani haina badagi mahaki sena tinazaba mamanabi sing aduga punna nabagi-damak mahakso SF Mission School asida tamna nabagi-damak haizarubani adubu mapana yade mabuk na suyade madugi wari amalai maramdi sandela mahak na piklingai gi matamda mama lai khidre mahakpu mabuk amadi mahaki baba hujik na army da major oina thabak tawriba mahaki amata pokchaba masanupini sandelagi mase ama leirami adubu mafam khangdana laikhidre sandelana mabokta school adu da tamge haiduna yamna kanna ningai tawba horakhi mabokna su school adu da tamba yade haina thingki madugi maramdo karigino haina yamna kanna taksalaklabada sandelagi mabokna haiki nangi babana amadi nabok aina school adu da nangna tamba yade haibagi maramdi nangi nase ahal mandelana laikhidabado school asimaktadani adusu mafam khangdana ngasi fawbada mahaki langalangjin kanana hatpano kanana kamdowna siribano haibase karamatana pudhokpa ngamkhidrabani aduna nahak school adu da tamba yade haina nangi babana amadi aina nabok aina yamna kanna thinglibasini school aduna taba atopa school ama nangna apamba ama khallu soidana nangi baba amadi aina soidana tamhangani hairakpada sandela do wakhal yamna nungai khide sandela ge mase mandela school adu da matau karma lai khidabage haibase mi kana amatana khangde mahaki hek pokpa mapa army major oiriba mahaki mapa na su khangde aduga mandela ge mabuk na su khangde mandela ge mamadi sandela pokpa sahi ani mukta ngai mata maduda laikhidrabani ngasi sandelana mahaki mamanabi singna tamleba namdamadonda khwaidagi foba school ni haina launariba sahi kudingi position holder kaya puthokpa ngamleba school aduda nongma mahaki mase mandela su school adudagi haurakkhibani adubo nongma laibak thiba thodok amada school adugi compound laiba asauba guha amagi manungda mandela gi asiba haksang phangki matau karamna mandela na kuha adugi manungda songtharuribano mahak masa mathantana susai tawribra natragana kanagumbi mamanabi natraga atopa singna mahak kunamduna kuha aduda inthukibra haibagi asengba langlalangjin ama phawbak puthokpa ngamkhide
masa mathanta soibadagi kuha aduda tasinjabani haina skul adugi authority gi maikai dagi thamki aseng balangla langjin ngasi fawuda khangkidre aseng bathokeba thodok adugi wari adudi aseni Mandela class 6 dagi ST mission school da tamlakhebani mahana class 10 kaba sahi adudani Mandela su school adugi oina position lawrakadaba satra satri singi manungda ama oina mahakpusu khanakhi mahak laik yamna fana haurakhiba school aduda ron 1 dagina 5 fawgi manungda rank salakhiba satri amani Mandela laik paba yamna kalli school adugi boarding gi girl hostel aduda makhoi punna satri kunmuk laiminabani exam kuisilaktraba adudadi boarding school adugi girl amadi boys hostel gi tongana khangatuna thamliba satra satri singado yamna thengna yamna kanna laik panaba matamni nongma ahingama Mandela na yamna thengna fawba laik pa khi mak masada soktaba fawrpadagi ising khorang laktuna ising khara thakke haiduna mahaki ka adudagi thorakhi matam aduda makoigi thaknanaba ising thamleba asauba jar aduda yenglubada thaknanaba ising ado loithokhiramle mahak ising khorang bana ngaurami upai laitraduna mahak atopa kanada su disturb tawningdabadagi matomta tuminna school adugi compound lairiba thakna sananaba ising laufam oiriba asauba kuha adugi manakta mathanata tuminna laklami kuha adudagi ising do soke haina tawbamaktada makoigi kuha adugi manak maktada laiba makoigi science ki oja ma'am Eliza gi quarter adumaktada migi khonjel khara mahana tapna tabu fangki mahana khanki hojik thenglaba matam asida Miss Eliza gi kada migi makol taribase soidana huran basangba oiramdau mali haina khanjakhi mahakna nasol pikna tapna Miss Eliza gi quarter aduda sanglakhi uradi lonsindana thamliba thong aduda mahakna tapna septhaduna yenglakhi mahak khangprek khangkhi angpa thodokni yamna thajadaba thodokni misal school aduda makhoi khwai pumnamangna khwaidagi ikai khumnajariba makhoigi father aduga Miss Eliza ga lairamliba phibam aduda mahak ungakngakhi makhoini ikai khumnajariba school adugi father aduna aduk sathiba aduk tukut chaningai oirba lamchat sajat khallubada mahak yamna nungai khide mikuk adumaktada mahakna makoigi school adugi father da thamlamba amadi Miss Eliza da thamlamba mahaki ikai khumnaba pumna makado mikup adudagi loina mangkhibagum tawramni yamna sauningba phawrakhi sauningbada henman khidana afafata masak khangdana thongado khangang hangdoklaga manungda sangsinki adudagi Miss Eliza amadi father dugi mafamda mahakna yamna thina sairukhi khudaktuda ikai bana tawham khangraba father amadi Eliza makoi animak mamai ngangsang makoi sor holi hayu fawba kawba makai tuminna laikhi ngaihaktang aduda Mandela gi akan mawahai singado henna kanman khibana father ado yamna ikai ba hen malakpadagi tawpham khanglaktraduna chongsilaktuna Mandela gi makhori metkhi father aduna Mandela gi makhori do yamna kanna metkibana mahak sorhon bawarakpadagi ngaihak gyan mangkhi adudagi father ga Eliza ga makoi ani tanaduna tapna ahing aduda Mandela na ngaihak gyan manglingai gi tanja do lauduna makoi ni changduna mahaki hakchang adubu thangdorakhi aduga quarter adugi thakna chana namagi damak thamliba achauba guha adugi manungda makoi ni changduna tuminna thajakhi nongalaga Mandela laitabagi pawse mathang tanaraktuna mahaki mapa amadi mabokna su mahakna matau karamna laikhidabano haibase masigi matangda thigatnanaba polista complaint amasu tawkhi adubu mahaki haksangda huchaibagi dakpham amata su thengnakhidabana mahakna namit aduda ahing aduda
kuha aduda ising soke haiduna satpada laibak thiwadagi kuha aduda soiduna tasinkiba oiramgani haiduna makoi khwaina launakhi Mandela gi mapa amadi maboknasu position laurakani haiduna school adigi oja singna thakwana thamliba satri amabu kamdona hatka dauribano haina mahakna soibadagi kuwa aduda tasinkiba oiramgani haibaduda hena thajaba oikhi numit kharani lairagadi school adugi satra amadi satri singna mapalda hek thorakpa khodingda kuha adugi manakta nupi masa ama kaptuna hek pachat chatpado uba hongnarakhi nongma ahingama mem Eliza gi mahakna leiba quarter adugi thong ado kak thilakhi mem Eliza na mahaki school gi father aduna ahing thengna marak hek mahaki quarter da lon sanglakpado mado oira boiningduna tapna thoktuna thong hangdok lui mapana duda kanamata leiramde maduda Mandela do khangning singlaktuna mem Eliza na thong ado amuk khangthing thingjilami thonggi pona do hek haptuna thingjinba hek loi khibada mahaki kagi mayado khangmut mutki umam maraktuda Mandela bu hek ning singlakpa matada mem Eliza do laifam khrangdraduna thong ado hangdoktuna mapanda amuk chenthoke haiduna thong ado amuk hangdokna naba honabada hangdokpa ngamdre masado pakhatpana thak niklaklami matam adumakkada mahaki lengjumda khut amana taplauna pairakhi mem Eliza do pakhatpana khanglau khi mahaki kagi mayado khangan ngalakpaduda mem Eliza do sor khangan hondoktuna koyeng yenglakhi hojikta mahaki lengjumda pairakhi badu mahaki bapnara haina khalli adubo kumnamakse mandinate taibangni tasengna Mandela gi thawaina laktuna sanari bani haiduna mahakna yamna kanna khallingai matam adumakkada mapandagi thonga do kak amuk thilakhi mahak amuk ka hena pakhalle swai lawi matam adumakkada yamna pikpa khonjel amada thong hangdo o ayak father ni haina hairakpaduda father gi khonjel ado taba makkada kadu da matom talaibada yamna kiduna layamlaba Eliza do tapna sangshin khiduna thong ado tapna hangdoklami matam adumakkada father ado yamna tafing mahaki kada changlakhi aduga thong ado muklon chenki karino nasado ipa pakhatbagum tawribadubo ha kaidaurage humang ikaradana nangbu kari tawbu yaurage kanaga amuk laiminaramlibano haiduna yamna sauningna father na hairakpaduda mem Eliza na tumilayo matang isa-asadana hojik ngayake mamangda ka asida kari kamdauki kari thoki haibase father nangdi khanglamloi hairakpada father na kari gi khangloi nahaki humang kariba iwawaba soktaba naong na tau kaya duna takli nahak kanagumba amaga muk laiminaramle sinatra hairakpada mem Eliza do khangsaw no chatkhro get out haiduna father aduda makudom bi thiladuna hairakpaduda father aduna tasengna mahak sawrama le khanduna tapthakho Eliza mem Eliza tapthakho ngaikho saukhinu haiduna amuk themlaklammi tanja adumaktada nupi masa amana yamna wana kappagi khonjel ama makoina leiriba ka adumaktada mem Eliza na tumliba kangthol adugi makha aduda mi ama leibagum tarakpaduda father aduna yamna chingnana mahakna ngasai makai khaloi wakhalado soida chumlamlagani atoppa kanagumba mioi ama nupa ama makhada lotunu leire haina chingnaduna prap sangshin khiduna mem Eliza gi kangthol makhada mahaki monbak pida kado haigatuna paktharaga yengloi adugadi father ado pakhatpana swai lau khiduna khanglau laura kangthol makha aduda makoi gi school gi uniform set labi Mandela na makoi gi father aduda mamik ado ngau na irau lauraduna noklaga yenglakpado saktam ado urubada father ado khangprek khangkhibani father ado parap thoraktuna Eliza gi ka tugi thong ado hangdoktuna thokhige tawbumaktada thong ado mapanda pona thajin khrabagum hangdokpa ngamdre father amadi Eliza ani ado
kaisum sangda faduna thamba bondegum tingak maingaknadana tawpham amata khangdana yamna pakhatna lairami khudakta Mandelagi thawai aduna mem Eliza gi hakchang manungda sangsin khirami adudagi mem Eliza do maung ama tawraklami parap mahaki kagi kitchen adomda sangsin khiduna suri ama lauthol-khi mado ubada father na khan khi o Eliza se khirama le mahak thang pai khrena Eliza do yamna sauna father da mit khana yeng laduna parap sangsilak laga father da thang aduna masing khangdana thilaklamni itha thajadana tawrakhiba matau aduda father ado masa kanjana naba wakhal machet amata upai amata su tahubu nangdana khudak aduda naimaida dom launa hai thakre mem Eliza do khakna Mandela gi khonjel da nokthoklami maduge hek matungda loliba thong ado hangdoktuna mapanda thorakhi Mandela bu manungda langthaduna hatkhiba adugumba guha manung aduda mem Eliza do masa mathanta guha manung aduda chongthakhirami imung manunggi miyoi singna mem Eliza amadi father gi misi adugi matangda thigatnanaba police wakat khi adubu khudam changdam amata su fangbangam khide Mandela na matau karamna si khiba kanana hat khiba aduga father buna kanana hatpa Eliza na matau karamna kuha manung aduda siram leba thodok sang asigi wari sing ase langa langjil amata su puthoktana ngasi fawba lairi adubu misal school adugi akoibada kap lauba amadi athengba ahing khodingda laikhidraba makhoigi thawaina koisat chattuna lairakpa tamnaba kaya mafam aduda tawrakpadagi kanamatana school aduda laiba ngamnaraktabadagi school ado ngasi satra satri amatasu tamkhidre asumna sahi kaya school ado mafam aduda satra satri tamnadana kanamatana sangba ngamnadana amadi sangbasu sarkarna athingba thamduna lakhibado ngasidi sahi mangagi matungda school ado amuk adna hangdoktuna salaiba haurakkhibani sahi mangagi matungda haukiba thodok sing ado mi punamaki thamoidagi wakhaldagi kaunakhrabassu school aduda masamakki masanupi mahakki masunupi bu tamhanduna school adugi mingchat porakadabi yamna laik laisu haibi Mandela mahakki imung adugi wari adugi ngasi fawbada makoigi thamoida adumak lengdana lairi maram asimaknani ngasi Sandelana school asida amuk mahaki mamanabi kayana tamme haiduna mahaksu tamningduna hairakpada mahaki maba amadi mabokna yamna kanna yaningdreba amadi thinglibasi You must